ꯃꯌꯥꯝ ꯑꯩ ꯉꯁꯤ ꯑꯩꯅ ꯍꯤꯡꯒꯣꯜ ꯈꯔ ꯀꯣꯏꯖꯕ ꯑꯁꯤꯒꯤ ꯚꯤꯗꯤꯑꯣ ꯈꯔ ꯊꯥꯒꯠꯆꯔꯛꯀꯦ ꯃꯌꯥꯝꯁꯨ ꯃꯤꯟꯃꯥ ꯑꯣꯏꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯅꯈꯣꯏ ꯑꯗꯨꯝ ꯌꯦꯡꯕꯤꯗꯨꯅ ꯂꯩꯌꯣ ꯑꯩ ꯏꯁꯥꯒꯤ ꯂꯧꯐꯝꯗꯤ ꯅꯠꯇꯦ ꯃꯤꯒꯤ ꯂꯧꯐꯝꯗ ꯀꯣꯏꯖꯕꯅꯤ ꯂꯧꯁꯥꯟ ꯑꯣꯏꯅ ꯐꯧ ꯃꯣꯟ 10 ꯇꯦꯛꯄꯤꯕꯅꯤ ꯑꯗꯣ ꯑꯩꯅ ꯀꯔꯤ ꯄꯣꯠ ꯊꯥꯕ꯭ꯔꯥ ꯍꯥꯏꯕꯁꯤꯒꯤ ꯃꯔꯝꯗ ꯈꯔ ꯑꯩ ꯊꯥꯒꯠꯆꯔꯛꯀꯦ ꯑꯩꯅ ꯁꯤ ꯇꯔꯕꯨꯖꯥ ꯄꯥꯝꯕꯤ ꯈꯔ ꯊꯥꯖꯕꯅꯤ ꯏꯁꯤꯡ ꯈꯔꯗꯤ ꯋꯥꯠꯈ꯭ꯔꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁꯤꯗ ꯄꯥꯝꯕꯤ ꯈꯔ ꯁꯣꯝꯗꯅ ꯆꯨꯖꯥꯛꯅꯤ ꯆꯨꯖꯥꯛ ꯊꯥꯕꯅꯤ ꯃꯁꯤꯅ ꯇꯔꯕꯨꯖꯥ ꯍꯧꯖꯤꯛ ꯇꯔꯕꯨꯖꯥꯁꯦ ꯄꯥꯟꯕ ꯍꯧꯔꯦ ꯏꯁꯤꯡꯗꯤ ꯇꯨꯔꯦꯟ ꯃꯄꯥꯟ ꯅꯠꯇꯕꯅꯤꯅ ꯏꯁꯤꯡꯗꯤ ꯈꯔ ꯋꯥꯏ ꯑꯗꯣ ꯃꯄꯥꯟ ꯁꯥꯕ ꯑꯗꯨꯝ ꯄꯥꯟꯕ ꯍꯧꯔꯦ ꯑꯩ ꯑꯗꯨꯝ ꯑꯄꯥꯟꯕꯁꯤꯡꯗꯣ ꯑꯩ ꯈꯔ ꯎꯠꯆꯔꯛꯀꯦ ꯌꯦꯡꯉꯣ ꯁꯤꯗꯩꯗ ꯃꯆꯥ ꯑꯃ ꯁꯤ ꯇꯝꯕ ꯍꯧꯔꯦ ꯑꯗꯨꯝ ꯁꯤꯗꯁꯨ ꯁꯤꯒꯤ ꯃꯔꯛꯇꯁꯨ ꯇꯝꯕ ꯍꯧꯔꯦ ꯑꯗꯨꯝ ꯐꯅꯌꯥꯝꯗꯤ ꯇꯟꯕ ꯍꯧꯔꯕꯅꯤ ꯏꯁꯤꯡꯒꯤ ꯈꯔ ꯋꯥꯕ ꯑꯗꯨꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯕꯅꯤ ꯁꯤꯗꯁꯨ ꯈꯔ ꯂꯩꯔꯦ ꯁꯤꯗ ꯁꯨꯃꯥꯏꯅ ꯈꯔ ꯊꯥꯖꯕꯅꯤ ꯏꯁꯤꯡꯁꯤꯅ ꯃꯔꯥꯡ ꯀꯥꯏꯕ ꯑꯣꯏꯇꯥꯔꯗꯤ ꯌꯥꯝ ꯐꯟꯕ ꯉꯝꯕꯅꯤ ꯑꯗꯨꯕꯨ ꯏꯁꯤꯡ ꯃꯔꯥꯡ ꯀꯥꯏꯗꯦ ꯃꯔꯥꯡ ꯀꯥꯏꯗꯕꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁꯤꯗꯁꯨ ꯈꯔ ꯇꯝꯃꯦ ꯁꯤ ꯁꯥꯏ ꯖꯒꯥꯁꯤꯅ ꯈꯔ ꯐꯕꯅꯤ ꯑꯗꯨꯒ ꯃꯁꯤ ꯂꯣꯏꯔꯒ ꯑꯩ ꯈꯣꯡꯗ꯭ꯔꯨꯝ ꯃꯥꯏꯔꯦꯟꯁꯨ ꯑꯃꯨꯛ ꯑꯞꯗꯦꯠ ꯇꯧꯖꯔꯛꯀꯦ ꯑꯗꯣ ꯁꯤꯗꯁꯨ ꯃꯆꯥ ꯄꯥꯟꯕ ꯍꯧꯔꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯄꯥꯟꯕꯅꯤ ꯌꯥꯝꯅ ꯁꯤ ꯂꯩꯔꯦ ꯈꯔ ꯏꯁꯤꯡꯁꯦ ꯌꯥꯝ ꯋꯥꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯌꯥꯝ ꯊꯥꯕ ꯉꯝꯗ꯭ꯔꯦ ꯃꯊꯪꯗ ꯑꯩꯅ ꯑꯃꯨꯛ ꯁꯦꯕꯣꯠ ꯊꯥꯕꯅꯤ ꯁꯤꯁꯨ ꯁꯦꯕꯣꯠ ꯈꯔ ꯑꯗꯨꯝ ꯏꯁꯤꯡ ꯋꯥꯠꯃꯟꯕꯒꯤꯅꯤꯀꯣ ꯈꯛꯇꯤ ꯑꯗꯨꯝ ꯃꯄꯥꯟ ꯁꯥꯕ ꯍꯧꯔꯦ ꯁꯨꯃꯥꯏꯅ ꯁꯦꯕꯣꯠ ꯈꯔ ꯊꯥꯕꯅꯤ ꯁꯤ ꯐꯩꯗꯣꯝꯁꯦ ꯑꯃ ꯊꯥꯕꯅꯤ ꯈꯔ ꯑꯃꯗꯤ ꯃꯔꯨꯅ ꯅꯝꯕꯅꯤ ꯑꯗꯣ ꯍꯧꯕ ꯉꯝꯗ꯭ꯔꯦ ꯏꯁꯤꯡ ꯆꯥꯏꯕ ꯉꯝꯗꯕꯒꯤ ꯑꯗꯩ ꯁꯣꯝꯗ ꯈꯔ ꯑꯃꯒ ꯂꯩꯔꯤ ꯁꯤꯗ ꯁꯤ ꯑꯩꯅ ꯁꯦꯕꯣꯠ ꯊꯥꯕꯅꯤ ꯇꯝꯕ ꯄꯥꯟꯕ ꯃꯄꯥꯟ ꯁꯥꯕ ꯍꯧꯔꯦ ꯏꯁꯤꯡꯗꯤ ꯈꯔ ꯋꯥꯠꯂꯦ ꯍꯤꯡꯒꯣꯜ ꯀꯣꯏꯕꯁꯤ ꯌꯥꯝ ꯋꯥꯠꯂꯦ ꯃꯊꯪꯗ ꯑꯃꯨꯛ ꯌꯦꯡꯁꯤ ꯑꯩꯅ ꯁꯤ ꯈꯣꯡꯗ꯭ꯔꯨꯝꯈꯔ ꯁꯤꯗꯤ ꯌꯥꯝ ꯐꯔꯛꯑꯕꯅꯤ ꯁꯤꯅ ꯈꯣꯡꯗ꯭ꯔꯨꯝꯅꯤ ꯁꯤꯁꯤꯅ ꯈꯣꯡꯗ꯭ꯔꯨꯝꯅꯤ ꯈꯣꯡꯗ꯭ꯔꯨꯝ ꯈꯔ ꯊꯥꯕꯅꯤ ꯏꯅꯥꯎꯁꯤꯡ ꯑꯩꯅ ꯏꯁꯤꯡ ꯂꯩꯇ꯭ꯔꯁꯨ ꯂꯩꯇꯅ ꯄꯨꯈ꯭ꯔꯤꯗꯒꯤ ꯈꯔ ꯅꯍꯥꯟ ꯈꯔ ꯆꯤꯡꯁꯤꯟꯖꯕꯅꯤ ꯑꯗꯨ ꯈꯣꯡꯗ꯭ꯔꯨꯝꯗꯤ ꯁꯤꯗ ꯄꯥꯟꯕ ꯍꯧꯔꯛꯑꯦ ꯄꯥꯟꯕ ꯍꯧꯕꯗ ꯉꯥꯏꯔꯤꯕꯅꯤ ꯁꯤꯅ ꯈꯣꯡꯗ꯭ꯔꯨꯝꯅꯤ ꯑꯁꯣꯝꯗ ꯈꯣꯡꯗ꯭ꯔꯨꯝꯒ ꯃꯥꯏꯔꯦꯟꯒꯒꯤ ꯈꯔ ꯑꯃꯒ ꯑꯩꯅ ꯇꯧꯖꯔꯛꯀꯦ ꯂꯧꯗꯤ ꯐꯅꯌꯥꯝ ꯆꯥꯎꯕ ꯃꯐꯝꯅꯤ ꯑꯗꯨꯕꯨ ꯀꯩꯅꯣ ꯇꯧꯕ ꯉꯝꯗꯕ ꯃꯊꯪꯗ ꯑꯃꯨꯛ ꯑꯩ ꯇꯣꯔꯕꯣꯠꯀꯤ ꯃꯔꯝꯗ ꯑꯃꯨꯛ ꯑꯩ ꯁꯤꯒꯤ ꯍꯦꯛ ꯃꯇꯦꯛꯁꯤ ꯂꯣꯏꯕꯒ ꯇꯣꯔꯕꯣꯠꯇ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯁꯤ ꯃꯔꯛꯇꯅ ꯆꯨꯖꯥꯛ ꯊꯥꯕꯅꯤ ꯂꯝ ꯃꯥꯡꯍꯜꯂꯒꯣꯏ ꯍꯥꯏꯅ ꯁꯤꯗ ꯍꯧꯔꯤꯕ ꯆꯨꯖꯥꯛ ꯈꯔꯁꯤꯅ ꯁ꯭ꯋꯤꯠ ꯀꯣꯔꯟꯅꯤ ꯁꯤꯁꯦ ꯃꯁꯤꯗꯤ ꯌꯥꯝ ꯇꯥꯡꯉꯤ ꯀꯦꯖꯤꯗ 300 ꯄꯤꯕꯅꯦ ꯂꯨꯄꯥ 60ꯒꯤ ꯃꯔꯨ ꯂꯧ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦꯅ ꯇꯧꯕꯅꯤ ꯃꯁꯤꯁꯤꯅ ꯑꯩ ꯉꯔꯥꯡ ꯏꯁꯤꯡ ꯂꯩꯇꯅ ꯈꯔ ꯆꯤꯡꯁꯤꯟꯖꯕꯅꯤ ꯁꯤꯅ ꯀꯩꯅꯣꯅꯦ ꯇꯣꯔꯕꯣꯠꯅꯤ ꯇꯣꯔꯕꯣꯠꯅꯤ ꯃꯁꯤꯁꯨ ꯐꯕꯗꯤ ꯐꯒꯠꯂꯛꯏ ꯁꯨꯃꯥꯏꯅ ꯇꯣꯔꯕꯣꯠ ꯄꯥꯝꯕꯤ 100 ꯃꯨꯛ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯑꯗꯒꯤ ꯁꯣꯝ ꯃꯇꯥꯏꯁꯤꯅ ꯑꯩꯅ ꯑꯃꯨꯛ ꯆꯨꯖꯥꯛ ꯊꯥꯖꯕꯅꯤ ꯃꯔꯛꯇꯁꯨ ꯆꯨꯖꯥꯛ ꯊꯥꯕꯅꯤ ꯆꯨꯖꯥꯛꯁꯦ ꯇꯣꯔꯕꯣꯠꯁꯤꯡꯁꯤꯒꯤ ꯃꯔꯛꯇ ꯈꯔ ꯑꯍꯥꯡꯕꯁꯤꯗ ꯆꯨꯖꯥꯛ ꯁꯨꯝ ꯊꯥꯕꯅꯤ ꯍꯥꯏꯗꯤ ꯗꯕꯜ ꯄ꯭ꯔꯣꯐꯤꯠꯇꯣ ꯐꯪꯕ ꯌꯥꯅꯤꯡꯉꯥꯏꯒꯤꯗꯃꯛꯁꯦ ꯉꯔꯥꯡ ꯂꯩꯇꯅ ꯏꯁꯤꯡ ꯈꯔꯗꯤ ꯀꯥꯞꯁꯤꯟꯖꯔꯦ ꯃꯁꯤꯅꯤ ꯁꯨꯃꯥꯏꯅ ꯁꯤꯁꯨ ꯐꯒꯠꯂꯛꯀꯅꯤ ꯃꯊꯪꯗ ꯑꯃꯨꯛ ꯑꯩ ꯎꯠꯆꯔꯛꯀꯦ ꯈꯣꯡꯗ꯭ꯔꯨꯝ ꯃꯥꯏꯔꯦꯟ ꯊꯥꯕ ꯃꯐꯝ ꯑꯃ ꯂꯩ ꯊꯕꯤꯅꯤꯁꯦ ꯑꯩꯅ ꯉꯟꯅꯗꯤ ꯍꯣꯠꯅꯖꯕꯅꯤ ꯁꯤ ꯐꯩꯗꯣꯝꯁꯦ ꯑꯗꯨꯕꯨ ꯂꯣꯏꯅ ꯆꯥꯔꯁꯤꯡꯗꯣ ꯑꯩꯅ ꯆꯥꯔ ꯁꯦꯝꯃꯅꯤ ꯂꯣꯏ ꯁꯤꯈ꯭ꯔꯦ ꯁꯤꯗꯩꯗ ꯍꯤꯡꯍꯧꯕ ꯈꯔ ꯁꯤ ꯄꯥꯜꯂꯤꯁꯦ ꯂꯣꯏꯅ ꯁꯨꯃꯥꯏꯅ ꯄꯥꯟꯕ ꯑꯣꯏꯕ ꯌꯥꯕ ꯃꯇꯝꯅꯤꯗ ꯑꯗꯣ ꯁꯤ ꯐꯩꯗꯣꯝꯁꯦ ꯑꯃ ꯊꯕꯤ ꯊꯥꯕꯅꯤ ꯑꯗꯣ ꯂꯣꯏꯅ ꯑꯌꯥꯝꯕꯅ ꯁꯤꯈ꯭ꯔꯦ ꯃꯁꯤ ꯎꯄꯥꯏ ꯂꯩꯇꯔꯦ ꯁꯣꯝ ꯅꯥꯀꯟꯁꯤꯒ ꯁꯤꯁꯨ ꯊꯥꯕꯅꯤ ꯃꯁꯤ ꯈꯔꯗꯤ ꯑꯃꯨꯛ ꯑꯩꯅ ꯀꯥꯂꯦꯟ ꯊꯕꯤ ꯃꯔꯨ ꯑꯃꯨꯛ ꯅꯝꯕꯅꯤ ꯁꯤ ꯈꯔ ꯋꯥꯠꯂꯤ ꯍꯣꯔꯦꯟ ꯏꯁꯤꯡ ꯆꯥꯏꯒꯅꯤ ꯁꯤꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯌꯦꯡꯕꯤꯔꯣ ꯁꯤꯅ ꯑꯩꯉꯣꯟꯗ ꯑꯁꯥ ꯄꯤꯕꯤꯔꯤꯕ ꯑꯩꯅ ꯋꯥꯅ ꯍꯣꯠꯅꯖꯔꯤꯁꯦ ꯃꯁꯤꯒꯤ ꯑꯁꯥꯁꯦ ꯃꯁꯤ ꯐꯩꯗꯣꯝꯁꯤꯅꯤ ꯑꯁꯣꯝ ꯃꯃꯥꯡ ꯊꯪꯕꯁꯤꯅ ꯃꯥꯏꯔꯦꯟꯅꯤ ꯁꯤꯒꯤ ꯐꯩꯗꯣꯝ ꯁꯤ ꯈꯣꯡꯗ꯭ꯔꯨꯝ ꯇꯝꯕ ꯌꯥꯝ ꯍꯧꯔꯝꯃꯤ ꯃꯆꯥ ꯁꯤꯗꯁꯨ ꯂꯩꯔꯦ ꯁꯤ ꯄꯥꯟꯕ ꯍꯧꯔꯦ ꯉꯔꯥꯡ ꯑꯩꯅ ꯏꯁꯤꯡ ꯂꯩꯇ꯭ꯔꯅ ꯏꯁꯤꯡ ꯄꯨꯈ꯭ꯔꯤꯗꯒꯤ ꯏꯁꯤꯡꯈꯔ ꯆꯤꯡꯁꯤꯟꯕꯅꯤ ꯁꯤ ꯂꯩꯔꯦ ꯁꯤꯅꯤ ꯅꯥꯎꯁꯥ ꯑꯩꯈꯣꯏꯁꯨ ꯍꯤꯡꯒꯣꯜ ꯀꯣꯏꯃꯤꯟꯅꯁꯤ ꯑꯩꯁꯨ ꯃꯁꯤꯒꯤ ꯍꯤꯡꯒꯣꯜ ꯀꯣꯏꯕꯁꯤꯒꯤ ꯃꯄꯥꯟꯗ ꯏꯁꯣꯔꯒꯤ ꯊꯕꯛ ꯁꯨꯔꯤꯕ
ꯑꯗꯒꯤ ꯂꯥꯏꯔꯤꯛ ꯅꯝꯕ ꯅꯦꯁꯅꯦꯜ ꯁꯟꯗꯦ ꯂꯣ ꯂꯥꯏꯔꯤꯛ ꯅꯝꯕ ꯑꯇꯩ ꯑꯇꯩꯅꯆꯤꯡꯕꯁꯤꯡꯁꯦ ꯃꯁꯤꯒꯤ ꯃꯄꯥꯟꯅ ꯇꯧꯖꯔꯤꯕꯅꯤ ꯀꯅꯥꯗꯒꯤꯁꯨ ꯑꯩ ꯁꯞꯄꯣꯔꯠ ꯂꯧꯗꯦ ꯏꯁꯥꯅ ꯁꯨꯖꯕ ꯃꯁꯤꯒꯤ ꯃꯄꯥꯟꯅ ꯑꯩ ꯇꯧꯖꯕꯅꯤ ꯁꯤ ꯃꯥꯏꯔꯦꯟ ꯂꯩꯔꯦ ꯁꯤꯒꯤ ꯃꯥꯏꯔꯦꯟ ꯃꯈꯜꯁꯦ ꯕꯤꯛ ꯕꯣꯟꯅꯦ ꯕꯤꯛ ꯕꯣꯟ ꯍꯥꯏꯔꯤꯕ ꯃꯈꯜꯗꯨꯅ ꯌꯥꯝ ꯍꯥꯎꯕ ꯕꯤꯛ ꯒꯣꯜ ꯍꯥꯏꯕꯗꯣ ꯃꯁꯤ ꯃꯔꯛꯇꯁꯨ ꯆꯨꯖꯥꯛ ꯂꯣꯏ ꯊꯥꯕꯅꯤ ꯁꯤ ꯆꯨꯖꯥꯛꯁꯦ ꯍꯌꯦꯡ ꯆꯨꯖꯥꯛꯇꯒꯤ ꯈꯔ ꯐꯪꯕ ꯌꯥꯅꯕ ꯕꯤꯛ ꯒꯣꯜ ꯍꯥꯏꯕ ꯀꯥꯡꯕꯨꯗꯨꯅꯤ ꯃꯁꯤ ꯂꯩꯁꯦ ꯍꯌꯦꯡ ꯌꯥꯝ ꯐꯖꯅ ꯄꯥꯜꯂꯛꯀꯅꯤ ꯇꯨ ꯄꯥꯟꯕ ꯍꯧꯕ ꯍꯥꯏꯕꯗꯨ ꯁꯤ ꯇꯝꯕ ꯍꯧꯔꯕꯅꯤ ꯁꯤꯗꯁꯨ ꯁꯤ ꯂꯩꯔꯦ ꯈꯣꯏꯅ ꯃꯅꯨꯡꯗ ꯈꯣꯏ ꯂꯩꯁꯦ ꯈꯣꯏ ꯁꯤ ꯄꯥꯟꯕ ꯍꯧꯔꯕꯅꯤ ꯁꯨꯝꯀꯥꯟ ꯃꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯅ ꯀꯔꯝꯅ ꯏꯁꯤꯡ ꯆꯥꯏꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯃꯗꯨꯒꯤ ꯃꯔꯝꯗ ꯃꯥꯏꯔꯦꯟ ꯃꯆꯥ ꯄꯥꯟꯕ ꯍꯧꯔꯦ ꯁꯤꯗ ꯂꯩꯔꯦ ꯃꯥꯏꯔꯦꯟ ꯇꯝꯕ ꯍꯧꯔꯕꯅꯤ ꯌꯥꯝ ꯃꯆꯥ ꯃꯆꯥꯗꯨ ꯁꯤꯗ ꯄꯥꯜꯂꯦ ꯑꯗꯨꯃꯥꯏꯅ ꯏꯁꯤꯡꯒꯤꯗꯤ ꯈꯔ ꯋꯥꯠꯂꯦ ꯑꯗꯨꯕꯨ ꯉꯔꯥꯡ ꯑꯩꯅ ꯏꯁꯤꯡ ꯂꯩꯇ꯭ꯔꯁꯨ ꯂꯩꯇꯅ ꯈꯔ ꯆꯤꯡꯁꯤꯟꯖꯕꯅꯤ ꯁꯤꯅ ꯕꯤꯛ ꯒꯣꯜꯅꯤꯁꯦ ꯂꯩꯅꯥ ꯇꯤꯟꯅꯥꯒꯤꯁꯨ ꯊꯣꯏꯗꯣꯛꯅ ꯌꯥꯝ ꯊꯥꯕ ꯅꯠꯇꯦ ꯃꯔꯝꯗ ꯈꯪꯅꯤꯡꯕ ꯂꯩꯔꯁꯨ ꯑꯗꯨꯝ ꯍꯪꯕ ꯌꯥꯅꯤ ꯑꯩꯅ ꯈꯪꯖꯕ ꯈꯔ ꯁꯤꯌꯔ ꯇꯧꯕ ꯌꯥꯅꯤ ꯀꯃꯥꯏꯅ ꯑꯩꯅ ꯏꯁꯤꯡ ꯆꯥꯏꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤ ꯃꯁꯤ ꯄꯥꯏꯞ ꯂꯩꯔꯦ ꯃꯁꯤ ꯇꯦꯡꯀꯤꯅꯤ ꯁꯤ ꯁꯨꯃꯥꯏꯅ ꯁꯤꯗ ꯏꯁꯤꯡ ꯀꯥꯞꯁꯤꯜꯂꯦ ꯑꯍꯥꯟꯕ ꯍꯧꯕꯒꯤ ꯁꯤꯒꯤ ꯇꯦꯞꯁꯦ ꯁꯨꯃꯥꯏꯅ ꯑꯣꯟ ꯇꯧꯔꯅꯤ ꯑꯣꯟ ꯇꯧꯔꯒ ꯏꯁꯤꯡ ꯆꯠꯈ꯭ꯔꯅꯤ ꯇꯨꯂꯨ ꯄꯥꯏꯞ ꯇꯧꯔ ꯊꯝꯃꯦ ꯄꯨꯈ꯭ꯔꯤꯗꯤ ꯁꯤ ꯄꯨꯈ꯭ꯔꯤ ꯃꯆꯥꯁꯤꯅꯤ ꯁꯤ ꯃꯈꯥꯁꯤꯗꯩ ꯅꯣꯡ ꯏꯁꯤꯡ ꯉꯥꯏꯖꯕꯅꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯅ ꯍꯤꯡꯒꯣꯜ ꯀꯣꯏꯕꯒꯤ ꯊꯕꯛ ꯏꯁꯣꯔꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯊꯕꯛ ꯇꯧꯖꯕꯅꯤ ꯃꯐꯝꯗꯤ ꯌꯥꯝ ꯆꯥꯎꯕ ꯏꯁꯤꯡ ꯂꯩꯇꯕꯅ ꯌꯥꯝ ꯍꯣꯠꯅꯕ ꯉꯝꯗꯕ ꯍꯤꯡꯒꯣꯜ ꯀꯣꯏꯕꯗꯁꯨ ꯑꯩꯈꯣꯏꯅ ꯏꯁꯣꯔꯅ ꯍꯥꯏꯕ ꯃꯈꯩ ꯗꯤꯇꯣꯅꯣꯃꯤ 28 ꯍꯥꯏꯕꯗꯣ ꯏꯁꯣꯔꯅ ꯍꯥꯏꯕ ꯏꯟꯕ ꯃꯈꯩ ꯇꯧꯔꯕ ꯃꯥꯒꯤ ꯑꯅꯤꯡꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯧ ꯇꯥꯔꯗꯤ ꯑꯗꯨꯝ ꯅꯣꯡ ꯇꯥꯒꯦꯔꯥ ꯇꯥꯔꯣꯏꯔꯥ ꯏꯁꯣꯔꯅ ꯕꯣꯔ ꯄꯤꯒꯅꯤ ꯍꯥꯏꯕꯁꯤꯅꯤ ꯏꯁꯣꯔꯅ ꯍꯥꯏꯕ ꯏꯟꯗꯕ ꯃꯇꯝꯗꯗꯤ ꯑꯩꯉꯣꯟꯗꯁꯨ ꯌꯥꯝ ꯊꯦꯡꯅꯩ ꯃꯥꯒꯤ ꯑꯅꯤꯡꯕ ꯇꯧꯗꯕ ꯃꯇꯝꯗꯗꯤ ꯏꯁꯣꯔꯅ ꯕꯣꯔ ꯄꯤꯗꯦ ꯑꯗꯨꯅ ꯄꯨꯝꯅꯃꯛ ꯑꯩꯈꯣই ꯏꯁꯣꯔꯒꯤ ꯑꯅꯤꯡꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯧꯔꯒ ꯕꯣꯔ ꯄꯤꯔꯒ ꯐꯪꯃꯤꯟꯅꯔꯒ ꯂꯩꯁꯦ ꯑꯔꯣꯏꯕ ꯃꯇꯝꯗꯗꯤ ꯀꯔꯝꯕ ꯃꯤꯅ ꯍꯤꯡꯒꯅꯤ ꯍꯤꯡꯒꯣꯜ ꯀꯣꯏꯔꯒ ꯃꯅꯥ ꯃꯁꯤꯡ ꯇꯧꯔꯒ ꯃꯁꯥ ꯃꯊꯟꯇꯅ ꯂꯦꯞꯆꯕ ꯉꯝꯕ ꯃꯤꯁꯤꯡꯁꯦ ꯃꯁꯤ ꯈꯛꯇꯅꯅꯤ Revelation 17ꯗ ꯍꯥꯏꯕ ꯀꯅꯥꯝꯇꯅ ꯂꯩꯕ ꯌꯣꯟꯕ ꯌꯥꯔꯣꯏ ꯍꯥꯏꯕꯗꯣ ꯃꯗꯨꯒꯤ ꯇꯥꯟꯖꯥ ꯂꯥꯛꯀꯅꯤ ꯑꯗꯨ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯊꯕꯛ ꯁꯨꯖꯕ ꯑꯩꯈꯣꯏ ꯑꯁꯤ ꯈꯛꯇꯅ ꯍꯤꯡꯒꯗꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯤꯡꯅꯕ ꯍꯣꯠꯅꯁꯤ ꯃꯊꯪꯗ ꯑꯩ ꯑꯃꯨꯛ ꯊꯥꯖꯔꯛꯀꯦ ꯕꯔꯃꯤ ꯀꯝꯄꯣꯁ ꯀꯃꯥꯏꯅ ꯁꯦꯝꯒꯅꯤ ꯍꯥꯏꯗꯣ ꯑꯩꯅ ꯕꯔꯃꯤ ꯀꯝꯄꯣꯁ ꯁꯦꯝꯃꯤ ꯁꯤꯗ ꯍꯥꯞꯄꯤꯁꯦ ꯕꯔꯃꯤ ꯀꯝꯄꯣꯁ ꯁꯟꯊꯤꯒꯨꯝꯕ ꯑꯌꯥꯝꯕꯅ ꯃꯗꯨ ꯍꯥꯞꯄꯅꯤ ꯑꯇꯩꯁꯨ ꯍꯥꯞꯄꯤꯀꯣ ꯈꯔ ꯍꯧꯖꯤꯛꯐꯥꯎꯗꯤ ꯂꯣꯏꯅ ꯕꯔꯃꯤ ꯀꯝꯄꯣꯁ ꯌꯥꯝ ꯁꯦꯝꯕ ꯉꯝꯗꯕꯅꯤꯅ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯏꯁꯣꯔꯅ ꯕꯣꯔ ꯄꯤꯕ ꯑꯣꯏꯁꯅꯨ ꯀꯔꯤꯒꯨꯝꯕ ꯈꯪꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯍꯪꯕꯤꯔꯛꯑꯣ ꯑꯗꯨꯝ ꯇꯥꯟꯅꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ